ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯨꯞꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯒ ꯉꯥ ꯀꯧꯇꯥꯒ ꯊꯣꯡꯕ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯁꯦ ꯗꯗꯥꯅꯗꯤ ꯐꯖꯅ ꯅꯝꯃꯣ ꯊꯣꯡꯕ ꯊꯥꯛꯄꯗꯣꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯐ꯭ꯔꯤꯖꯇ ꯅꯍꯥꯟꯗꯒꯤ ꯍꯥꯞꯆꯜꯂꯒ ꯊꯝꯕꯒꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤꯁꯨ ꯏꯔꯣꯜꯂꯦ ꯈꯔ ꯑꯃꯗꯤ ꯌꯥꯝ ꯂꯤꯕ ꯌꯥꯎꯕꯗꯣ ꯑꯗꯨꯗꯤ ꯂꯣꯏꯔꯝꯃꯦ ꯂꯣꯗꯕꯁꯨ ꯌꯥꯎꯔꯦ ꯌꯣꯡꯆꯥꯛ ꯑꯃ ꯉꯥ ꯃꯔꯥ ꯀꯩꯀꯥ ꯍꯥꯞꯄꯒ ꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯅ ꯂꯣꯜꯂꯦ ꯌꯦꯔꯨꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯀꯣꯠꯅꯕ ꯈꯔ ꯂꯩꯔꯦ ꯆꯝꯐꯨꯠ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯆꯝꯐꯨꯠ ꯈꯔ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯤ ꯆꯥꯡ ꯅꯥꯏꯕꯁꯦ ꯏꯉꯝ ꯉꯝꯗꯦ ꯑꯗꯨꯝ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯗꯤ ꯑꯌꯥꯝꯕ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯕꯛꯇꯤꯀꯣ ꯄꯨꯡ 9ꯁꯤꯗ ꯏꯆꯥꯒꯤ ꯆꯠꯅꯕ ꯅꯪꯅꯕ ꯊꯣꯡꯕꯅꯤꯅ ꯄꯨꯡ 9ꯗ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯇꯧꯕꯁꯨ ꯉꯝꯗꯦ ꯅꯪꯁꯨ ꯅꯪꯗ꯭ꯔꯦ ꯑꯗꯩ ꯊꯕꯛ ꯑꯗꯨꯝ ꯆꯤꯟꯈꯤꯅꯤ ꯑꯗꯨꯅ ꯌꯥꯗꯦꯗ ꯃꯌꯥꯝ ꯍꯦꯛꯇ ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯁꯤꯒꯦ ꯁꯤꯃ ꯍꯥꯟꯅ ꯆꯥꯁꯤꯒꯦ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯈꯨꯍꯥꯎꯁꯤꯗꯤ ꯍꯥꯎꯅ ꯅꯍꯥꯟ ꯆꯥ ꯐꯪꯗꯕꯩꯔ ꯀꯩꯅꯣ ꯈꯨꯍꯥꯎꯗꯤ ꯂꯣꯏꯔꯦ
ไข่ канадия khó quá ừ. Ừ. Ừ.